ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯕ, ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯚꯨꯠꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯖꯨꯟꯒꯤ ꯇꯥꯡ 5, 1980ꯒꯤ ꯀꯣꯜꯍꯥꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯨꯍꯥꯁꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯕꯣꯔ ꯑꯃꯗꯤ ꯀꯩꯅꯥ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯕꯣꯔ ꯀꯩꯅꯥꯒꯤ ꯐꯝꯐꯝꯗ ꯐꯝꯅꯔꯝꯃꯤ꯫ ꯁꯨꯍꯥꯁꯤꯒꯤ ꯃꯕꯣꯛꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯁꯨꯍꯥꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯐꯖꯔꯕ! ꯕꯣꯔꯁꯨ ꯐꯖꯩ, ꯀꯩꯅꯥꯁꯨ ꯐꯖꯩ"꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯁꯨꯍꯥꯁꯤꯅ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯅꯕ ꯇꯧꯔꯤꯉꯩ ꯂꯥꯞꯇꯛꯅ ꯃꯤꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯥꯅ ꯁꯛꯐꯝ ꯀꯥꯏꯔꯕꯤ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯍꯥꯁꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯒꯦ ꯇꯧꯔꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯆꯥꯕꯒꯤ ꯋꯥꯈꯜ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗ ꯁꯨꯍꯥꯁꯤ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯊꯪꯅꯅ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯆꯥꯗ꯭ꯔꯕꯗꯤ? ꯁꯠ ꯁꯠ ꯆꯥꯁꯤꯜꯂꯣ"꯫ ꯁꯨꯍꯥꯁꯤꯅ ꯅꯨꯄꯤ ꯑꯗꯨꯗ "ꯅꯠꯇꯦ, ꯑꯁꯤ ꯌꯦꯡꯉꯨ" ꯍꯥꯏꯅ ꯍꯜꯂꯒ ꯌꯦꯡꯊꯣꯛꯂꯨꯕꯗ ꯉꯁꯥꯏꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯍꯥꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ, ꯁꯠ ꯁꯠ ꯆꯥꯁꯤꯜꯂꯣ, ꯑꯊꯦꯡꯕꯒꯤ ꯇ꯭ꯔꯦꯟꯗ ꯑꯩꯈꯣꯏ ꯃꯨꯝꯕꯥꯏ ꯌꯧꯅ ꯆꯠꯀꯗꯕꯅꯤ"꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇ꯭ꯔꯦꯟ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯣꯔ ꯑꯃꯗꯤ ꯀꯩꯅꯥ ꯍꯔꯥꯎꯕꯒꯤ ꯃꯣꯃꯣꯟ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯕꯣꯔ ꯑꯃꯗꯤ ꯀꯩꯅꯥ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯁꯤꯠꯇ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 20 ꯆꯠꯂꯛꯄꯗ ꯁꯨꯍꯥꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯏꯁꯤꯡ ꯊꯛꯅꯤꯡꯂꯛꯄꯗꯒꯤ ꯏꯁꯤꯡ ꯊꯛꯅꯕ ꯄꯥꯇ꯭ꯔ ꯊꯝꯐꯝꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯁꯨꯍꯥꯁꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯋꯥꯁꯔꯨꯝꯗ ꯂꯥꯛꯏ꯫ ꯋꯥꯁꯔꯨꯝ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯜꯂꯝꯃꯤ꯫ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯈꯨꯗꯤꯡꯃꯛ ꯊꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯂꯣꯏꯅꯃꯛ ꯍꯥꯡꯕ ꯌꯥꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯁꯔꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯍꯤꯞꯐꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯉꯁꯥꯏ ꯎꯈꯤꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯝꯕ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯍꯥꯁꯤꯅ ꯈꯜꯂꯝꯃꯤ, ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯁꯨ꯫ ꯇꯞꯅ ꯇꯞꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯁꯨꯍꯥꯁꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯨꯍꯥꯁꯤꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯇꯥꯔꯤꯕ꯭ꯔꯥ ꯑꯗꯣꯝ? ꯀꯞꯂꯤꯕ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯕꯒꯦ? ꯑꯗꯣꯝꯒꯤ ꯀꯩ ꯑꯋꯥꯕ ꯂꯩꯔꯕꯒꯦ?" ꯑꯁꯨꯝꯅ ꯍꯪꯂꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯠꯁꯥꯗꯒꯤ ꯏꯈꯦꯡ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯍꯥꯁꯤ ꯌꯥꯝ ꯄꯥꯈꯠꯅ ꯑꯃꯗꯤ ꯉꯛꯅ, "ꯑꯗꯣꯝ ꯀꯩꯗꯧꯔꯕꯒꯦ?" ꯑꯗꯣꯝꯗꯒꯤ ꯏꯈꯦꯡ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯪꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯁꯨꯍꯥꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯣꯛꯀꯦ ꯇꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ, "ꯀꯩ ꯇꯧꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ? ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪ?" ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝꯗ ꯁꯨꯍꯥꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯩ ꯄꯦꯟꯗꯕ ꯂꯩꯔꯕꯒꯦ? ꯅꯪ ꯊꯋꯥꯏ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ꯭ꯔꯥ?" ꯁꯨꯍꯥꯁꯤ, "ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯥ?" ꯁꯨꯍꯥꯁꯤꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯌꯥꯅꯤꯡꯗꯕ ꯀꯩꯁꯨ ꯂꯩꯇꯦ"꯫ ꯁꯨꯍꯥꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩ ꯕꯥꯊꯔꯨꯝ ꯆꯠꯂꯨꯕꯅꯤ"꯫ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯀꯔꯤ?
ꯅꯨꯄꯤ ꯍꯥꯏꯕ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯗ ꯀꯅꯥ ꯅꯨꯄꯤꯅꯣ? ꯀꯗꯥꯏꯗꯩꯅꯣ? ꯃꯐꯝꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯁꯨꯍꯥꯁꯤꯅ ꯈꯨꯝꯂꯛꯏ, ꯍꯧꯖꯤꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯈꯜꯂꯅꯨ, ꯂꯨꯍꯣꯡꯕ ꯅꯧꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ꯫ ꯆꯠꯂꯣ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯒꯦ꯫ ꯁꯨꯍꯥꯁꯤꯅ, ꯑꯗꯣꯝꯗꯤ ꯀꯅꯥꯅꯣ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯈꯤꯕ ꯏ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯨꯍꯥꯁꯤ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯍꯤꯞꯐꯝꯗ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯍꯥꯁꯤꯗꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯥꯅ ꯎꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯕꯣꯔꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯕꯣꯔꯒꯤ ꯃꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯕꯣꯔꯒꯤ ꯃꯃꯥꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯧ ꯇꯧꯗꯨꯅ ꯃꯩ ꯑꯣꯛꯂꯝꯃꯤ ꯑꯃꯗꯤ ꯆꯝꯄ꯭ꯔꯥ ꯑꯃꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯆꯝꯄ꯭ꯔꯥ ꯑꯗꯨꯕꯨ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯅꯨꯡꯗ ꯆꯪꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯕꯣꯔ ꯑꯃꯗꯤ ꯀꯩꯅꯥ ꯑꯅꯤꯃꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯔꯒꯤ ꯃꯃꯥꯅ ꯀꯩꯅꯥꯗ ꯍꯥꯏꯔꯛꯏ, ꯀꯌꯥꯗ ꯐꯖꯔꯕ ꯏꯃꯧꯅꯣ? ꯑꯁꯨꯝꯅ ꯀꯩꯅꯥ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯩꯅꯥ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯁꯨꯍꯥꯁꯤꯕꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯋꯥꯠꯂꯤ꯫ ꯊꯧꯔꯝ ꯑꯗꯨ ꯃꯤ ꯑꯅꯤꯗꯪ ꯑꯣꯏꯒꯗꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯌꯨꯕꯤ ꯑꯃꯕꯨ ꯊꯨꯒꯥꯏꯗꯨꯅ ꯄꯨꯖꯥ ꯇꯧꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯨꯝꯅ ꯌꯨꯕꯤ ꯊꯨꯒꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯀꯩꯒꯤꯅꯣ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯂꯨꯍꯣꯡꯕ ꯅꯧꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯁꯦ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒ ꯁꯨꯍꯥꯁꯤꯒ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯅꯛꯄ ꯑꯁꯨꯛꯄ ꯖꯪꯒꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯣ ꯁꯨꯍꯥꯁꯤ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ꯫ ꯅꯪ ꯆꯪꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯣ ꯑꯃꯗꯤ ꯌꯨꯕꯤ ꯑꯁꯤꯁꯨ ꯊꯨꯒꯥꯏꯌꯨ ꯍꯥꯏꯅ ꯌꯨꯕꯤ ꯑꯃ ꯄꯤꯔꯝꯃꯤ꯫ ꯌꯨꯕꯤ ꯑꯗꯨ ꯑꯃꯨꯛꯇ ꯀꯥꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯆꯠꯄꯗ ꯌꯦꯠ ꯑꯣꯏꯗ ꯑꯃꯗꯤ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯆꯠꯄ ꯍꯧꯈ꯭ꯔꯕꯗꯤ ꯂꯦꯞꯄꯁꯨ ꯌꯥꯗꯦ ꯍꯥꯏꯅꯁꯨ ꯁꯨꯍꯥꯁꯤꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯁꯨꯍꯥꯁꯤꯅ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯀꯤꯅ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯉꯥꯜꯂꯤꯕ ꯕꯜꯕ ꯑꯗꯨ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯁꯨꯍꯥꯁꯤ ꯌꯥꯝ ꯀꯤꯅ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯤꯃꯟꯕꯗꯒꯤ ꯃꯍꯥꯛ ꯆꯠꯄ ꯑꯗꯨ ꯂꯦꯞꯇꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯂꯦꯞꯂꯕꯗꯤ? ꯆꯠꯂꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯨꯍꯥꯁꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝ ꯀꯤꯅ ꯆꯠꯄꯅ ꯁꯨꯍꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗ ꯄꯟꯗꯨꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯀꯨꯞꯂꯤꯕ ꯈꯨꯗꯩ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯌꯨꯕꯤ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯃꯊꯛꯂꯣꯝꯗ ꯌꯦꯡꯂꯗꯨꯅ ꯍꯧꯒꯠꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯍꯥꯁꯤꯕꯨ ꯍꯧꯒꯠꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯄꯨꯖꯥ ꯑꯁꯤ ꯇꯧꯕꯗ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯅ ꯅꯪ ꯂꯦꯞꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀꯩꯒꯤꯅꯣ? ꯁꯠ ꯁꯠ ꯌꯨꯝ ꯆꯠꯂꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥꯈꯤꯕ ꯌꯨꯕꯤ ꯑꯗꯨ ꯑꯃꯨꯛ ꯈꯨꯝꯒꯠꯇꯨꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯨꯍꯥꯁꯤꯅ ꯌꯨꯕꯤ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯌꯨꯕꯤ ꯑꯗꯨ ꯊꯨꯒꯥꯏꯕ ꯃꯇꯝꯗꯗꯤ ꯌꯨꯕꯤ ꯑꯗꯨꯒꯤ ꯃꯍꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫
ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯍꯥꯁꯤꯗ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯍꯥꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯁꯦꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯁꯨꯍꯥꯁꯤꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯅꯕ ꯇꯧꯔꯛꯄꯗ ꯃꯃꯥ ꯑꯗꯨꯅ ꯂꯥꯞꯇꯛꯅ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯃ ꯎꯔꯝꯃꯤ꯫ ꯃꯃꯥꯅ ꯊꯣꯡ ꯂꯣꯟꯕꯒꯤ ꯃꯍꯨꯠꯇ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯦꯡꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯄꯣꯠꯁꯛ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯂꯪꯊꯣꯛꯈꯤꯕ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯆꯪꯂꯕꯗꯤ ꯆꯝꯄ꯭ꯔꯥ ꯑꯁꯤ ꯃꯨꯁꯟꯕꯅꯤ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯁꯣꯔꯗ ꯊꯧꯖꯥꯟꯕꯤꯅꯕ ꯅꯤꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯨꯍꯥꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯍꯥꯏꯗꯨꯅ ꯁꯨꯍꯥꯁꯤꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯍꯥꯁꯤ ꯉꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯁꯨꯍꯥꯁꯤꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁꯇꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯗ ꯑꯣꯐꯤꯁꯇ ꯑꯊꯨꯕꯗ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯛ ꯊꯣꯡꯕꯒꯤ ꯑꯣꯔꯗꯔ ꯑꯣꯏꯕꯅ ꯁꯨꯍꯥꯁꯤꯒꯤ ꯅꯨꯄꯥꯅꯁꯨ ꯍꯣꯏ ꯑꯩ ꯑꯊꯨꯕꯗ ꯔꯤꯄꯣꯔꯠ ꯇꯧꯔꯒꯦ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯨꯍꯥꯁꯤꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯨꯍꯥꯁꯤꯒꯤ ꯅꯨꯄꯥꯅ ꯁꯨꯍꯥꯁꯤꯗ ꯍꯥꯏꯔꯛꯏ, ꯑꯩ ꯑꯣꯐꯤꯁꯇ ꯌꯥꯝ ꯊꯨꯅ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯩ ꯅꯪꯒ ꯄꯨꯟꯅ ꯄꯨꯅꯦꯗ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯨꯍꯥꯁꯤ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯨꯍꯥꯁꯤꯒꯤ ꯃꯅꯦꯝꯕꯣꯛꯅ ꯑꯍꯤꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯏꯕꯤ ꯑꯃꯗ ꯋꯥꯔꯤ ꯈꯨꯗꯤꯡ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯑꯃꯗꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯕꯣꯔ ꯀꯩꯅꯥ ꯑꯅꯧꯕꯤꯁꯤꯡꯁꯦ ꯐꯠꯇꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯤꯠꯌꯦꯡꯐꯝꯅꯤ꯫ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯒ ꯖꯟꯇ꯭ꯔ ꯈꯔꯒ ꯄꯨꯊꯣꯛꯇꯨꯅ ꯁꯨꯍꯥꯁꯤꯒꯤ ꯃꯅꯦꯝꯕꯣꯛꯇ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯤꯛ ꯑꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯍꯜꯂꯨ꯫ ꯃꯗꯨꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯣꯏ ꯑꯃꯗꯤ ꯖꯟꯇ꯭ꯔ ꯑꯁꯦ ꯃꯁꯥꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯞꯊꯣꯛꯅꯍꯟꯒꯅꯨ꯫ ꯑꯁꯨꯝꯅ ꯁꯨꯍꯥꯁꯤꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯁꯨꯍꯥꯁꯤꯒꯤ ꯅꯨꯄꯥꯅ ꯍꯪꯂꯛꯏ, ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯃꯃꯥꯅ ꯈꯨꯝꯂꯛꯏ, ꯑꯩ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ꯫ ꯁꯨꯍꯥꯁꯤ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ? ꯑꯩ ꯃꯍꯥꯛꯀ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯍꯥꯁꯤꯒꯤ ꯅꯨꯄꯥꯅ ꯈꯨꯝꯂꯛꯏ, ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ ꯁꯨꯍꯥꯁꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯈꯥ ꯁꯝꯊꯔꯛꯏ, ꯃꯝꯃꯤ, ꯑꯣꯐꯤꯁꯇꯒꯤ ꯐꯣꯟ ꯇꯧꯔꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯩ ꯈꯔ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯗ ꯃꯃꯥꯅ ꯈꯨꯝꯂꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ꯫ ꯑꯗꯣ ꯅꯪ ꯁꯨꯍꯥꯁꯤꯁꯨ ꯄꯨꯔꯒ ꯆꯠꯀꯦ ꯈꯜꯂꯤꯔꯥ? ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯗꯤ ꯑꯣꯐꯤꯁꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯂꯩꯔꯤꯗꯨꯗꯤ ꯄꯨꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯔꯛꯄꯗ ꯃꯃꯥꯅ ꯈꯨꯝꯂꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯁꯨꯍꯥꯁꯤ ꯌꯨꯝꯁꯤꯗ ꯊꯝꯂꯝꯂꯒ ꯆꯠꯂꯣ꯫ ꯁꯨꯍꯥꯁꯤꯒꯤ ꯅꯨꯄꯥ ꯑꯗꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯃꯝꯃꯤ, ꯑꯩ ꯁꯨꯍꯥꯁꯤ ꯄꯨꯅꯦꯗ ꯄꯨꯔꯒ ꯆꯠꯂꯨꯒꯦ꯫ ꯃꯐꯝꯗꯨꯒꯤ ꯐꯖꯕꯁꯨ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯀꯣꯏꯗꯨꯅ ꯉꯥꯡꯂꯒ ꯂꯩꯔꯤꯕꯗꯤ? ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ? ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯁꯨꯍꯥꯁꯤ ꯌꯨꯝꯁꯤꯗ ꯊꯝꯂꯝꯕꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯔꯒ ꯆꯠꯄꯗꯨꯔꯥ? ꯃꯆꯥꯅꯨꯄꯥꯅ ꯏꯀꯥꯏꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ,
ꯑꯩꯒꯤꯗꯤ ꯃꯃꯤꯅ ꯄꯥꯝꯕꯗꯨ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯃꯃꯥ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕ ꯐꯔꯦ ꯐꯔꯦ, ꯁꯨꯍꯥꯁꯤꯁꯨ ꯄꯨꯔꯒ ꯆꯠꯂꯣ꯫ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯏꯔꯨꯖꯗ꯭ꯔꯤꯕ? ꯏꯔꯨ ꯂꯨꯖꯗꯅ ꯄꯨꯅꯦ ꯆꯠꯇꯣꯏꯔꯥ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯏꯔꯨ ꯂꯨꯅꯕ ꯍꯥꯏꯔꯝꯂꯒ ꯁꯨꯍꯥꯁꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯁꯨꯍꯥꯁꯤ ꯈꯣꯡꯗ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯛꯏ, ꯀꯃꯥꯏꯅ ꯁꯣꯛꯂꯤꯅꯣ? ꯁꯨꯍꯥꯁꯤꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯕꯗ ꯇꯥꯈꯤꯕꯗꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠꯇ ꯅꯦꯠꯂꯨꯕ ꯑꯗꯨꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯁꯨꯍꯥꯁꯤꯒꯤ ꯃꯅꯦꯝꯕꯣꯛꯅ ꯄꯨꯔꯒ ꯂꯥꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯣꯐꯥꯗ ꯊꯝꯂꯝꯂꯗꯨꯅ ꯁꯨꯍꯥꯁꯤꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯐꯥꯔꯁ ꯑꯦꯗ ꯄꯤꯗꯨꯅ ꯕꯦꯟꯗꯦꯖ ꯌꯦꯠꯄꯤꯔꯝꯃꯤ꯫ ꯃꯅꯦꯝꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯍꯥꯁꯤ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯨꯍꯥꯁꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯕꯁꯦ ꯎꯕꯗ ꯑꯩꯒꯤ ꯏꯃꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯛꯏ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯑꯋꯥꯕꯗ ꯑꯩ ꯀꯩꯁꯨ ꯋꯥꯗꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯏꯃꯧꯅꯪ ꯁꯣꯛꯄꯗꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯁꯨꯍꯥꯁꯤꯒ ꯃꯅꯦꯝꯕꯣꯛꯀ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯆꯠꯂꯣ ꯅꯪ, ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯔꯣ꯫ ꯏꯆꯥꯅꯨꯄꯥ ꯁꯪꯀꯤꯠꯅ ꯆꯠꯅꯕ ꯒꯥꯔꯤ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯤ꯫ ꯒꯥꯔꯤ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯪꯀꯤꯠ ꯃꯃꯥꯗ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯠꯈꯤꯕꯒ ꯁꯨꯍꯥꯁꯤꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯔꯛꯄꯒ ꯉꯁꯥꯏꯒꯤ ꯃꯥꯏꯕꯤꯅ ꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯖꯟꯇ꯭ꯔ ꯁꯣꯐꯥꯗ ꯊꯝꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯍꯥꯁꯤ ꯑꯃꯗꯤ ꯁꯪꯀꯤꯠ ꯆꯠꯈꯤꯕꯅ ꯊꯦꯡꯅꯈꯤꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯁꯨꯍꯥꯁꯤꯗ ꯐꯠꯇꯕ ꯈꯨꯗꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯁꯨꯍꯥꯁꯤꯒꯤ ꯃꯅꯦꯝꯕꯣꯛꯅ ꯃꯥꯏꯕꯤꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯖꯟꯇ꯭ꯔ ꯑꯗꯨꯒ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯃꯥꯏꯕꯤꯅꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯣꯡꯃꯒꯤ ꯑꯃꯨꯛ ꯄꯥꯍꯟꯅꯕ ꯑꯃꯗꯤ ꯖꯟꯇ꯭ꯔ ꯑꯗꯨꯕꯨ ꯁꯨꯍꯥꯁꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯥꯞꯊꯣꯛꯇꯅ ꯊꯝꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ 6 ꯗꯦꯠ ꯖꯨꯟ 1980ꯗꯅꯤ꯫ ꯁ꯭ꯇꯦꯠ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯕꯣꯔꯗ, ꯄꯨꯅꯦꯒꯤ ꯒꯦꯁꯠ ꯍꯥꯎꯁꯇꯅꯤ꯫ ꯁꯨꯍꯥꯁꯤ ꯑꯃꯗꯤ ꯁꯪꯀꯤꯠ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯁꯨꯍꯥꯁꯤ ꯑꯃꯗꯤ ꯁꯪꯀꯤꯠꯀꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯪꯀꯤꯠꯅ ꯁꯨꯍꯥꯁꯤꯗ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯁꯨꯍꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯪꯀꯤꯠꯅ ꯁꯨꯍꯥꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯒꯨꯝꯕ ꯑꯩꯅ ꯑꯣꯐꯤꯁꯇ ꯆꯠꯈꯤꯕꯗ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯀꯣꯜ ꯇꯧꯔꯛꯎ ꯍꯥꯏꯔꯝꯂꯒ ꯁꯪꯀꯤꯠ ꯑꯣꯐꯤꯁ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯑꯩ ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯁꯨꯍꯥꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯕꯦꯜꯀꯣꯅꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯑꯀꯤꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯁꯨꯍꯥꯁꯤꯅ ꯃꯊꯛꯇꯒꯤ ꯀꯅꯥꯅꯣ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯅꯥꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠ ꯑꯃꯨꯛꯁꯨ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯨꯍꯥꯁꯤ ꯌꯥꯝꯅ ꯀꯤꯅ ꯃꯈꯥꯗ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯁꯨꯍꯥꯁꯤꯅ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯍꯥꯁꯤꯗ ꯍꯪꯂꯛꯏ, ꯂꯪ ꯑꯃꯗꯤ ꯌꯦꯇꯨꯝ ꯂꯩꯕ꯭ꯔꯥ? ꯁꯨꯍꯥꯁꯤꯅ ꯈꯨꯝꯂꯛꯏ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯪ ꯌꯦꯇꯨꯝ ꯍꯪꯂꯤꯕꯁꯤꯕꯨ? ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩ ꯗꯔꯀꯥꯔ ꯑꯃ ꯂꯩꯔꯦ꯫ ꯑꯃꯨꯛ ꯁꯨꯍꯥꯁꯤꯅ ꯍꯪꯂꯛꯏ, ꯑꯗꯣꯝ ꯅꯠꯇ꯭ꯔꯥ?
ꯇ꯭ꯔꯦꯟꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗꯣ ꯃꯗꯨꯗ ꯃꯥꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯨꯍꯥꯁꯤꯒꯤ ꯌꯨꯝꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯁꯨꯍꯥꯁꯤꯅ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯍꯥꯁꯤꯅ ꯂꯪ ꯑꯃꯗꯤ ꯌꯦꯇꯨꯝ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯍꯥꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯕꯨ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯦꯞꯍꯜꯂꯒ ꯊꯝꯃꯤ꯫ ꯁꯨꯍꯥꯁꯤꯅ ꯂꯥꯛꯈꯣ ꯐꯝꯈꯤꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯅꯥꯅ ꯀꯅꯥꯕꯨ ꯃꯁꯛ ꯈꯪꯅꯔꯤꯕꯒꯦ? ꯁꯟꯀꯤꯠ ꯑꯣꯐꯤꯁ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯣꯐꯤꯁꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯁꯤꯗꯤ ꯊꯦꯡꯅ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤ꯫ ꯍꯜꯂꯛꯄ ꯉꯥꯏꯕ ꯌꯥꯝ ꯋꯥꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯤ ꯁꯦꯒꯥꯏꯕ ꯈꯔ ꯐꯣꯠꯆꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯅꯉꯣꯜꯗꯒꯤ ꯂꯪ ꯑꯃꯗꯤ ꯌꯦꯇꯨꯝ ꯂꯧꯕ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯍꯥꯁꯤꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯁꯨꯍꯥꯁꯤꯒ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯗꯥꯛꯐꯝ ꯑꯃ ꯁꯨꯍꯥꯁꯤꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯩ ꯇꯧꯔꯕꯒꯦ? ꯉꯛꯁꯝꯗꯒꯤ ꯗꯥꯛꯐꯝ ꯑꯗꯨ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯩꯁꯨ ꯇꯧꯗꯦ, ꯁ꯭ꯇꯤꯌꯔꯗ ꯇꯨꯁꯤꯟꯕꯗ ꯁꯣꯛꯄꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩ ꯆꯠꯂꯒꯦ, ꯒ꯭ꯌꯥꯁꯇ ꯆꯥꯛ ꯊꯣꯡꯒꯠꯂꯝꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯦꯟꯇꯤꯟꯗ ꯆꯥꯛ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯍꯥꯁꯤꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯉꯁꯤꯗꯤ ꯀꯦꯟꯇꯤꯟꯗ ꯆꯥꯛ ꯐꯪꯂꯣꯏ, ꯃꯔꯝꯗꯤ ꯆꯥꯛ ꯊꯣꯡꯕꯁꯤꯡꯒꯤ ꯈꯣꯡꯖꯪ ꯑꯃ ꯉꯁꯤ ꯂꯩꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯨꯍꯥꯁꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯈꯪꯗꯦ, ꯌꯨꯝꯗꯁꯨ ꯌꯦꯟꯖꯥꯡ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯁꯟꯀꯤꯠ ꯍꯜꯂꯛꯂꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯆꯠꯁꯤ, ꯑꯩꯒꯤ ꯌꯨꯝꯗ ꯌꯦꯟꯖꯥꯡ ꯃꯌꯥꯝ ꯂꯩꯍꯧꯏ, ꯑꯄꯥꯝꯕ ꯂꯧꯈꯣ, ꯑꯗꯨꯒ ꯁꯟꯀꯤꯠꯀꯤ ꯌꯦꯟꯖꯥꯡꯗꯣ ꯊꯣꯡꯕꯤꯌꯨ꯫ ꯁꯨꯍꯥꯁꯤ ꯌꯥꯝ ꯏꯀꯥꯏꯖꯅ ꯑꯗꯣꯝꯗꯒꯤ ꯀꯃꯥꯏꯅ ꯂꯧꯗꯧꯔꯤꯒꯦ? ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯃꯒꯤ ꯑꯋꯥꯠꯄ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯃꯤꯟꯅꯩ꯫ ꯑꯩꯁꯨ ꯅꯉꯣꯟꯗꯒꯤ ꯂꯪ ꯑꯃꯗꯤ ꯌꯦꯇꯨꯝ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯗꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯨꯍꯥꯁꯤ ꯏꯀꯥꯏꯕ ꯈꯔ ꯐꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯌꯦꯟꯖꯥꯡ ꯈꯔ ꯄꯨꯔꯛꯂꯒ ꯁꯨꯍꯥꯁꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕꯗ ꯁꯨꯍꯥꯁꯤꯒꯤ ꯅꯨꯄꯥ ꯁꯟꯀꯤꯠꯀꯤ ꯐꯣꯟ ꯑꯣꯏꯔꯝꯃꯤ꯫ ꯁꯟꯀꯤꯠꯅ ꯁꯨꯍꯥꯁꯤꯗ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ꯫ ꯑꯍꯤꯡꯗ ꯃꯩ ꯂꯥꯛꯑꯣꯏ, ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯃꯗꯨ ꯇꯥꯕꯗ ꯁꯨꯍꯥꯁꯤꯅ ꯈꯨꯝꯂꯛꯏ ꯑꯩ ꯀꯅꯥꯁꯨ ꯀꯤꯔꯣꯏꯗ, ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯗꯣꯏꯁꯤꯗꯤ꯫ ꯁꯟꯀꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯜꯂꯛꯄꯗ ꯊꯦꯡꯂꯒꯅꯤ, ꯅꯪ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯇꯨꯝꯂꯝꯃꯣ꯫ ꯁꯨꯍꯥꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯂꯤꯕꯁꯤꯗꯤ꯫ ꯁꯟꯀꯤꯠꯅ ꯈꯨꯝꯂꯛꯏ ꯑꯩ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯦ, ꯅꯪ ꯐꯖꯅ ꯄꯣꯊꯥꯔꯝꯃꯣ꯫ ꯁꯨꯍꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯊꯥꯞꯄꯗ ꯍꯨꯏ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯣꯏꯔꯛꯄꯒ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯃꯝꯂꯕ ꯀꯥ ꯑꯗꯨꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯤ ꯑꯃ ꯇꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯥꯛꯂꯕ꯭ꯔꯥ ꯑꯗꯣꯝ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯑꯁꯨꯝꯅ ꯍꯥꯏꯊꯕ ꯂꯣꯏꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯁꯨꯍꯥꯁꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ
ꯉꯛꯂꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯌꯦꯡꯅꯕꯒꯤꯗꯃꯛ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯁꯨꯍꯥꯁꯤ ꯌꯥꯡ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯁꯛꯌꯦꯡ ꯃꯤꯡꯁꯦꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯀꯤꯅ ꯂꯦꯞꯂꯤ꯫ ꯃꯤꯡꯁꯦꯟ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ, ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯍꯥꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯁꯨꯍꯥꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2:20 ꯆꯠꯂꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯑꯃꯝꯕ ꯃꯔꯛꯇ ꯀꯦꯟꯗꯜ ꯊꯤꯗꯨꯅ ꯃꯩ ꯆꯨꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯩ ꯍꯦꯛ ꯆꯨꯈꯠꯄꯒ ꯂꯦꯞꯂꯒ ꯂꯩꯕ ꯐꯦꯟ ꯑꯗꯨ ꯃꯩꯁꯨ ꯂꯥꯛꯇꯅ ꯃꯁꯥ ꯃꯇꯣꯝꯗ ꯎꯪꯂꯛꯂꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯤꯆꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯦꯟꯗꯜ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯄꯗ ꯀꯤꯆꯟꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯊꯤꯡꯖꯤꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗ ꯁꯟꯀꯤꯠ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯥꯅꯕ ꯊꯝꯂꯤꯕ ꯆꯥꯛ ꯍꯥꯞꯄ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯈꯨꯝ ꯈꯔ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯨꯍꯥꯁꯤꯅ ꯌꯦꯡꯕꯗ ꯈꯪꯍꯧꯗꯅ ꯀꯤꯃꯟꯕꯗꯒꯤ ꯃꯈꯨꯝ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯄꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯈꯨꯟꯒꯠꯀꯦ ꯈꯟꯗꯨꯅ ꯅꯣꯟꯊꯔꯛꯄꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤꯡꯁꯦꯟꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯨꯅ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯂꯗꯨꯅ ꯇꯨꯡ ꯍꯟꯕꯗ ꯁꯨꯍꯥꯁꯤ ꯐꯛꯂꯥꯡꯗ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯈꯣꯟꯖꯦꯜ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯀꯅꯥꯅꯣ ꯅꯪ?" ꯁꯨꯍꯥꯁꯤꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯁꯨꯍꯥꯁꯤ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯕꯗ ꯁꯟꯀꯤꯠ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯁꯟꯀꯤꯠꯇ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯁꯟꯀꯤꯠꯅ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦ? ꯑꯗꯨꯛ ꯀꯤꯔꯤꯕꯗꯤ ꯑꯩ ꯁꯟꯀꯤꯠꯅꯤ꯫ ꯁꯨꯍꯥꯁꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯝꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯟꯀꯤꯠꯅ ꯍꯪꯕꯗꯒꯤ ꯁꯨꯍꯥꯁꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯈꯨꯝꯂꯛꯏ, "ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯥꯛ ꯆꯥꯍꯧꯕꯅꯤ꯫" ꯈꯨꯗꯛꯇ ꯁꯟꯀꯤꯠꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯨꯍꯥꯁꯤꯅ ꯍꯥꯏꯔꯛꯏ, "ꯇꯦꯕꯜꯁꯤꯒꯤ ꯃꯈꯥꯁꯤꯗꯅꯤ ꯃꯍꯥꯛꯅ ꯂꯩꯍꯧꯔꯤꯕꯗꯣ꯫" ꯁꯟꯀꯤꯠꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪ ꯀꯤꯕ ꯐꯔꯣ꯫ ꯅꯪ ꯚꯨꯠꯀꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯨꯍꯥꯁꯤ ꯁꯟꯀꯤꯠ ꯂꯥꯛꯄꯗꯒꯤ ꯀꯤꯕ ꯈꯔ ꯈꯔ ꯐꯔꯛꯂꯝꯃꯤ꯫ ꯁꯟꯀꯤꯠꯅ ꯍꯪꯂꯛꯏ, "ꯅꯪꯅ ꯑꯩꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯂꯤꯕꯁꯦ ꯉꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯂꯤꯕꯒꯦ?" ꯁꯟꯀꯤꯠꯅ ꯆꯥꯛ ꯌꯦꯟꯖꯥꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯟꯀꯤꯠꯀꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯁꯟꯀꯤꯠꯀꯤ ꯃꯃꯥꯅ ꯍꯪꯂꯛꯏ, "ꯁꯟꯀꯤꯠ, ꯅꯈꯣꯏ ꯑꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ꯭ꯔꯥ?" ꯁꯟꯀꯤꯠꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯌꯥꯎꯗꯦ, ꯀꯩꯝꯇ ꯋꯥꯒꯅꯣ ꯃꯝꯃꯤ꯫" ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯉꯁꯤ ꯄꯨꯖꯥ ꯅꯨꯃꯤꯠꯅꯤ꯫ ꯁꯨꯍꯥꯁꯤꯗꯨ ꯃꯟꯗꯤꯔꯗ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯥꯏꯌꯨ." ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯁꯨꯍꯥꯁꯤꯗꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ?" ꯁꯟꯀꯤꯠꯅ ꯈꯨꯝꯂꯛꯏ, "ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫" ꯃꯗꯨ ꯇꯥꯕꯗ ꯁꯟꯀꯤꯠꯀꯤ ꯃꯃꯥꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯂꯛꯏ, "ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯀꯩꯗꯧꯔꯕꯒꯦ ꯁꯨꯍꯥꯁꯤ?" ꯁꯟꯀꯤꯠꯅ ꯈꯨꯝꯂꯛꯏ, "ꯃꯐꯝꯁꯤꯒꯤ ꯑꯏꯪ ꯑꯁꯥꯁꯤꯒ ꯆꯥꯟꯅꯗꯕꯩꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯂꯝꯕ ꯆꯥꯛꯇꯣ ꯃꯅꯝ ꯌꯥꯝ ꯆꯦꯜꯂꯤ, ꯈꯔ ꯁꯥꯕꯁꯤꯅ", ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯉꯛꯂꯗꯨꯅ ꯍꯪꯂꯛꯏ, "ꯑꯁꯨꯛ ꯊꯨꯅ
ꯀꯔꯝꯅ ꯃꯅꯝ ꯆꯦꯜꯂꯤꯅꯣ? ꯑꯗꯨꯗꯒꯤ ꯁꯟꯀꯤꯠꯀꯤ ꯃꯃꯥꯅ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯑꯩꯅ ꯄꯤꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯖꯟꯇ꯭ꯔ ꯑꯗꯨꯒ ꯁꯨꯍꯥꯁꯤꯗ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ?" ꯁꯟꯀꯤꯠꯀꯤ ꯃꯃꯥꯅ ꯈꯨꯝꯂꯛꯏ, "ꯃꯗꯨ ꯄꯤꯍꯧꯗ꯭ꯔꯦ꯫" ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯨꯍꯥꯁꯤ, ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯒꯗꯧꯔꯦ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯐꯠꯇꯕ ꯑꯥꯇꯃꯥ ꯑꯃ ꯃꯉꯣꯜꯗ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤ?" ꯑꯁꯣꯝꯗꯅ ꯁꯨꯍꯥꯁꯤ ꯃꯟꯗꯤꯔ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯖꯪꯒꯜ ꯑꯃꯒꯤ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏ ꯃꯃꯥꯡꯗ ꯁꯨꯍꯥꯁꯤ ꯂꯥꯏꯕꯛ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯂꯥꯏꯕꯛ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕꯤ ꯃꯉꯣꯟꯗꯒꯤ ꯂꯪ ꯑꯃꯗꯤ ꯌꯦꯇꯨꯝ ꯂꯧꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡ ꯃꯤꯁꯦꯁ ꯔꯥꯎ ꯀꯧꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯍꯥꯛꯇꯤ ꯉꯟꯅ ꯆꯠꯈ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯁꯦꯁ ꯔꯥꯎꯕꯨ ꯍꯪꯂꯤꯕꯗꯣ?" ꯁꯨꯍꯥꯁꯤꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯂꯥꯛꯄꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯗꯨ ꯍꯪꯒꯦ ꯇꯧꯕꯅꯦ꯫" ꯑꯗꯨꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯦꯞꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯍꯨꯝ ꯐꯪꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯅ ꯄꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯤꯁꯦꯁ ꯔꯥꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯌꯥꯝ ꯍꯔꯥꯎꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯥꯒ ꯌꯨꯝꯊꯪꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛ ꯃꯥꯟꯅꯔꯝꯗꯦ꯫ ꯁꯨꯍꯥꯁꯤ ꯉꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯃꯤꯁꯦꯁ ꯔꯥꯎ ꯀꯧꯔꯤꯕꯁꯦ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯂꯥꯏ ꯈꯨꯔꯨꯝꯕꯤ ꯂꯥꯛꯄꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯤꯁꯦꯁ ꯔꯥꯎꯗ ꯍꯪꯂꯛꯂꯝꯃꯤ, "ꯀꯩꯒꯤ ꯊꯦꯡꯂꯛꯂꯤꯅꯣ? ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ꯫" ꯃꯤꯁꯦꯁ ꯔꯥꯎꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯁꯦ꯫" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯤꯁꯦꯁ ꯔꯥꯎ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯌꯥꯝ ꯉꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯨꯠꯇꯒꯤ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯁꯨꯍꯥꯁꯤꯅ ꯈꯨꯟꯒꯠꯀꯦ ꯇꯧꯔꯤꯉꯩ ꯈꯕꯔ ꯃꯆꯦꯠ ꯑꯃꯗ ꯑꯁꯨꯝꯅ ꯏꯕ ꯊꯦꯡꯅꯔꯛꯏ, "ꯅꯨꯄꯤ ꯑꯁꯤ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯐꯥꯔꯁꯤ ꯇꯧꯔꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯃꯨꯛ ꯎꯕ ꯐꯪꯂꯦ꯫ ꯀꯔꯝꯅ ꯁꯤꯈꯤꯕ ꯑꯁꯤ ꯑꯃꯨꯛ ꯎꯕ ꯐꯪꯂꯤꯕꯅꯣ? ꯅꯨꯄꯤ ꯑꯁꯤ ꯁꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ?" ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯔꯨꯕꯗ ꯁꯨꯍꯥꯁꯤ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯈꯕꯔꯗꯨꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯁꯨꯍꯥꯁꯤꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩ ꯍꯥꯏꯕꯤ ꯂꯪ ꯑꯃꯗꯤ ꯌꯦꯇꯨꯝ ꯂꯧꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯧꯈꯤꯕ ꯃꯍꯥꯛꯀ ꯇ꯭ꯔꯦꯟꯗ, ꯌꯨꯝꯗ ꯊꯦꯡꯅꯈꯤꯕ, ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯗ ꯁꯨꯍꯥꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯈꯤꯕ ꯃꯤꯁꯦꯁ ꯔꯥꯎ ꯑꯗꯨꯅ ꯀꯧꯔꯛꯄꯗ ꯁꯨꯍꯥꯁꯤ ꯌꯥꯝ ꯀꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯁꯦꯁ ꯔꯥꯎꯅ ꯁꯨꯍꯥꯁꯤꯗ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯕꯒꯦ ꯅꯍꯥꯛ?" ꯁꯨꯍꯥꯁꯤ ꯌꯥꯝ ꯄꯥꯈꯠꯅ ꯄꯥꯎꯈꯨꯝ ꯀꯩꯝꯇ ꯄꯤꯔꯝꯗꯅ ꯃꯤꯁꯦꯁ ꯔꯥꯎ ꯑꯗꯨꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨ ꯃꯟꯗꯤꯔ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯖꯪꯒꯜ ꯑꯗꯨ ꯌꯧꯔꯛꯏ꯫ ꯖꯪꯒꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯨꯍꯥꯁꯤ ꯀꯩꯒꯨꯝꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯝꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯍꯤꯡꯗ ꯎꯈꯤꯕ ꯑꯗꯨꯒ ꯁꯛꯇꯝ ꯃꯥꯟꯅꯕ ꯑꯃ ꯂꯦꯞꯂꯤ꯫ ꯁꯨꯍꯥꯁꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯈꯣꯡ ꯊꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯗꯦ꯫ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯀꯤ ꯃꯁꯥ ꯑꯃꯗ ꯅꯨꯄꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯁꯨꯍꯥꯁꯤ ꯃꯊꯛꯇ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯍꯥꯁꯤꯕꯨ ꯑꯃꯨꯛ ꯄꯥꯏꯈꯠꯍꯟ, ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯊꯥꯗ, ꯑꯃꯨꯛꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯎꯅꯥ ꯃꯔꯛꯇ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯑꯋꯥꯕ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯍꯥꯁꯤꯕꯨ ꯏꯟꯕꯗ ꯎꯈꯣꯡ ꯑꯃꯗ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯟꯀꯤꯠꯀꯤ ꯑꯣꯐꯤꯁꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯁꯨꯍꯥꯁꯤꯒꯤ ꯌꯨꯝꯗ ꯗꯣꯛꯇꯔ ꯑꯃꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯟꯀꯤꯠꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯁꯨꯍꯥꯁꯤ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯤꯠ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯟꯀꯤꯠꯄꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯂꯤꯉꯩ ꯁꯟꯀꯤꯠꯀꯤ ꯇꯨꯡꯗ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯂꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁꯨꯍꯥꯁꯤ ꯋꯥ ꯉꯥꯡꯕ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯁꯟꯀꯤꯠ ꯑꯃꯗꯤ ꯗꯣꯛꯇꯔ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯂꯛꯏ, "ꯁꯨꯍꯥꯁꯤ, ꯅꯍꯥꯛ ꯀꯩꯗꯧꯔꯕꯒꯦ?" ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯄꯗ ꯁꯨꯍꯥꯁꯤ ꯃꯊꯛꯇ ꯄꯥꯏꯈꯠꯂꯝꯃꯤ, ꯑꯃꯨꯛ ꯊꯥꯗꯩ꯫ ꯑꯁꯨꯝꯅ ꯁꯨꯍꯥꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯨꯍꯥꯁꯤ ꯑꯁꯤꯕ ꯑꯃꯒꯨꯝ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯤꯡꯃꯛ ꯁꯟꯀꯤꯠ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯝꯃꯤ꯫ ꯁꯟꯀꯤꯠ ꯇꯧꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯁꯟꯀꯤꯠꯅ ꯗꯣꯛꯇꯔꯗ ꯍꯥꯏꯔꯛꯏ, "ꯗꯣꯛꯇꯔ, ꯁꯨꯍꯥꯁꯤꯁꯦ ꯀꯩꯗꯧꯔꯕꯒꯦ? ꯗꯣꯛꯇꯔꯅ ꯎꯄꯥꯏ ꯑꯃꯠꯇ ꯇꯧꯕꯤꯌꯨ"꯫ ꯃꯊꯪ ꯄꯥꯔꯠ 2 ꯑꯊꯨꯕꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫